Moreda mathau tauriba state security force singda ahenba sakti pigadabani haina 𝐂𝐭 coordinator Jitendra Ningombana haikre ngasi lamfelda leiba UCM ge office ta pangthokiba paugi mefam amada wafam asi phongdokladuna Jitendra na hai kuki terrorist singna mehom dagi landarak padagi lamdam asibu ngakna bagidamak Moreda SDPO oina mathau tauduna leiriba CH Anan ngasi khanghodana kuki terrorist singna landarak padagi lekhidaba ase yamna laibak thiba Thodok amani. Lengakna state force singda ahenba sakti pidrabadi 𝐂𝐭 miyamga loinana makal makakayagi khongjang changsilagani. More yausinba ngamdana panduna leiriba state force sing athuba matamda more yauhanbada natana ahenba force mafam adada thazinduna lamhenba kuki terrorist singi mathakta akanba action lokhatkadabani. Sugumlaba akogi leikiraba akogi Manipuri police ki thawdokse sugumse thokdore thoklakdore mafum sida illegal oiba immigrant mayam ama ngarang nahasu police na fagiba Mori police na fagiba mayam su lere aduga mafum duda illegal oina no ngai paiba underground group mayam su lere sei khange masi khangna matubu ngangne na bagida makta aduga mayam to ngangne na bo senana na bagida border ngangne na bagida akogi sangjaba nan gi hoki bo October ki tang 10 da Manipur ki police commando mayam thazin gi bodu yawungam dana lere sigi tanjasida akogi miyam da phawriba 𝐂𝐭 da phawriba wafum dikagna da adugumba illegal oiba adugumba phattaba mifata sung adubu ngangne na bagida makta ngake haina selur kanda madu ngakbu yaro makudu power pi bu yaro ina power pi dribsi kanano habudune masi akoi nansu yamna haigre akogi Manipur gi makedi masi thawaina Manipur government na tawgi yawna toribra or nadre harega India government tawgi yawna toribra bu wangsi akoi da han singaduna leiba gi matak amukhan singan bu gi matang ama lae aduna sigi tanjasida athuba matamda akoi gi leibiriba More gi area se kanagumba illegal amatana kanagumba mifata amatana madu control to wayaroi masi akoi Manipur gi lamni Manipur gi akoi pumna makina dare maduda leiba jagas de leiba kangusi ge law and order ngangne mukdema thami policing si makoi gi akan mamatik saba makoi gi duty tongna bagdamta makoi da ahenba power pigdabani Paugi mifamaduga mari leinana 𝐂𝐭 Medical and Health Care Committee convener YK Direna phongdorakpada thokliba irang asina maram oiduna khun ngakpada soktuna hauzik hospital singda leiriba imung manung puriba mioi singi imung manungda ahanba tangkaki oina mioi manga khangatuna makhoigi awabada mating oinanaba lakliba November thadagi hauraga miyamna tengbang pirakpa 𝐂𝐭 corpus fundagi lupa lising manga piba hauragani Makatanasu irang asida soklaba mioi singda mateng pangani. Ahan bathaki oina tengpang pigadoriba mioi manga adudi Waiton makha lekaidagi Taurem pilot Sina mayai lekaidagi Puyambila Kakching makha lekaidagi Mayang lambam Sham Sundar Kairak mamang lekaidagi Samurai latpam Satyam amadi Ngangkalawai awang lekaidagi Laichombam Manoj hariba mioi sing asini hainasu phongdorakli